Manipur Top 20 News na tungan-tungan ba reliable source hindi lokot jaraga mata-matang oiba maru ipaw sing tatukon khanghamjari Ahan headline da sale gi demand mayok nabagi miyoibasing gi marakta namang sunglang natung suten haibagi thawdok thoklabra demand torba sale pi haibagi charge ta law enforcement agency amagi personnel singa sale amuk lobi khrabra asum hangai sale gi demand gi mayok ta Thobal municipal council gi staff singa protest tawkhre Manipur da mayok naiba mipainingai oirba dengue laichet asi lengakna thausa wasadabani haiduna high court ta wakalakle haukiba pung kungamari gi manungda dengue gi anuba positive case Chamaga nipan thengnare apunba case masing lising mari ga chahum maudraga manga sukre apunba pangal sagatuna thong manana sakot halsi puja elangbamna asumna tamlapi FCI ne pibanatana IDP singna lupa mari gi cheng kadai dagi wanga doribano bimol akoijam Union State Minister Sabitri Thakur Jiribamda tunglare relief camp singda changjapam lawrak piba IDP singa unaga khangbangamdri Kaksin di thawdokta okta swine fever sandorok labra oksa yonba dukan sing thong lorhan khre lambi sendinabagi mayokta sangsilakpa khongchang khena kachin kumbi makha taipada lambi ga mari lenana lampel DC office tagi MI taba lambi gi pibam sokle khongchang changsilaga chemba doribra video conference ki khuthanga cabin crew amasung hospitality sector gi interview yawba yargani Infal West ki Deputy Commissioner na ngasi thokpa notice amada district asigi relief camp ta lertiba IDP sing yauna thabak thiriba na hasina pamlabadi cabin crew amasung hospitality sector gi training gi damak baiba bosi interview na singba video conference ki khuthangda sarup yaba yargani hairi training program asi lenga ki tourism lotion ga kusan uduna MS Remero Skill and Training Private Limited na chathagadabani ngasi dagi hawaga interview asida yawning basingna masa masa gi maming matha mobile number address district amasung IDP oibra na jagana oidabra haibadu Chayol amagi manungda Infal West District ki DC ki office ta leiba SDC branch officer room number B12 ta phamba Pinky Lukramda bisilagadabani hairi Manipur da mayok nariba mipainingai oiba dengue laichet asi lenga angna thausa wasadabani haiduna high court ta wakalakle yamna chumba khongthang amani haukiba pung kungamari gi manungda dengue anuba positive case chamaga nipan thengnare apunba case masing lising mari ga chahum Maudrabaga sukre hari missing su yamjadaba piklaba Manipur da hauji mayok narkriba dengue laina laichet asi mipainingai oirakle haiduna laina asina pibam asi yauna sohalakli basi lenga ki maikidagi thausa wasadaba amasung constituency gi article number 47 na piriba thabak thoramsing pangthok tabadagini haiduna atu matamda laina asidagi natunanaba amasung lakshinanaba comprehensive state action plan ama semhanbiu haina High Court of Manipur da wakalakle wapam asi Infal East gi luang sangbam mayai lekai dagi masagi sahi khumra surba yanglem mangi apokolai kidraba wailu khoina petitioner oiduna public interest litigation PIL oina file tawkibani social media ki platform oiba Facebook tagi mali ima kanglipa ki page tagi lokho chabda Babok mamai taba haibasi yam phataba chanabi ama oirakli masi tokpana khunai sigi apaba oigani khali haiba mahangna pdb picture asida Babok ta paisa thabiganu tharabadi lupa 5,000 file tagani haina iri haibumdra ngasigi Manipur gi similon asuk yamna sothar matamasida lohongbagi mingda amadi haji board ki mingda chading kya tinghaliba ohliba singasi kharamkhai di hanthaba yare haibagi wakholondi miyoi kuimakta laina dabni nate adubu chanabi ama oira ngasi maksu cake kakpagi chanabi amadi lohongbada decoration da nongmada lak amagi makthaki thadabagi chanabi su yamna engalakli masina ngasigi mirol yamna yamjadraba maiti society asida yum pangadaba lesabi pakangsing yum panba ngamdabagi achoba samesya amasu oirakli Maduna miyamna isai sana khara gyan tabagi mathok tai habidumak hongdokchari Amarumda Ferdinand Yurenbamgi wakhlon khatang share tawjaramge Oja professor social activist social scientist oidringai hana puya pabiu wari history fajana khangbiraga wa ngangbirau mina thina chaibiraglido nasagi asoiba leibadagini wakhal taw yek salai leiba maiteina meeting mifamda kauba matamda Hakta wa nganbiu yek salai leitaba mi singi nichangda lepringai nang yek salai leiba mitei hana nungsiba tamkho wakhal taw asumna share tawri hariba ma ki share sida mioi kharadi soidna palam lagani haibagi thajaba lai adubu kana no haibidumadi aisu khangjate okta swine fever sandorok labra oksa yonba dukan sing thong lohan khre kasing district ki tongan momham singda loiba oksa singda African swine fever oiramgani chingaba laina paksana sandorokpadagi district administration na akan section thorang lokhatpa oina district asigi manungda laiba oksa yonba dukan sing thong lona bakhan khre gari guma thong lon bada kodong cha da mayok narabadi chap cha section thorang sing lokhatuna
ꯈꯪꯍꯟꯒꯗꯕꯅꯤ ꯍꯥꯏꯔꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯗꯤꯁꯤꯅ ꯊꯣꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯑꯣꯛ ꯌꯣꯟꯕ ꯗꯨꯀꯥꯟꯁꯤꯡꯅ ꯊꯣꯡ ꯍꯥꯡꯂꯕꯗꯤ ꯑꯣꯛꯁꯥ ꯑꯁꯦꯝꯕꯒꯤ ꯑꯔꯦꯝꯕ ꯑꯃꯗꯤ ꯃꯁꯤꯗꯒꯤ ꯊꯣꯔꯛꯄ ꯐꯠꯇ ꯍꯥꯎꯗꯤꯁꯤꯡ ꯚꯦꯇꯤꯅꯔꯤꯅ ꯄꯤꯕ ꯄꯕ꯭ꯂꯤꯛ ꯍꯦꯜꯊ ꯒꯥꯏꯗꯂꯥꯏꯟꯁꯤꯡ ꯆꯞ ꯆꯥꯅ ꯆꯠꯀꯗꯕꯅꯤ ꯅꯥꯔꯦ ꯈꯪꯂꯕ ꯑꯃꯗꯤ ꯆꯤꯡꯅꯔꯕ ꯑꯣꯛꯁꯥꯁꯤꯡ ꯃꯥꯔꯀꯦꯠꯇ ꯄꯨꯁꯤꯜꯂꯛꯂꯣꯏꯗꯕꯅꯤ ꯍꯥꯏꯈꯤ ꯂꯧꯈꯠꯂꯤꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯉꯁꯤ ꯀꯛꯆꯤꯡ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜ ꯑꯃꯁꯨꯡ ꯚꯦꯇꯤꯅꯔꯤ ꯑꯦꯟड ꯑꯦꯅꯤꯃꯦꯜ ꯍꯁꯕꯦꯟꯗꯔꯤ ꯂꯣꯏꯁꯪꯅ ꯀꯛꯆꯤꯡ ꯀꯩꯊꯦꯜꯒꯤ ꯑꯀꯣꯏꯕꯗ ꯍꯥꯡꯕ ꯑꯣꯛꯁꯥ ꯌꯣꯟꯕ ꯑꯃꯁꯨꯡ ꯁꯦꯝꯕ ꯗꯨꯀꯥꯟꯁꯤꯡꯗ ꯇꯣꯏꯅ ꯆꯠꯇꯨꯅ ꯑꯦꯋꯥꯔꯅꯦꯁ ꯄꯤꯈ꯭ꯔꯦ ꯊꯧꯑꯣꯡ ꯑꯁꯤ ꯀꯛꯆꯤꯡ ꯈꯨꯅꯧ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯅ ꯀꯣꯟꯕ ꯀꯩꯊꯦꯜꯁꯤꯡꯗꯁꯨ ꯆꯠꯊꯈꯤ ꯑꯗꯨꯒ ꯁꯨꯒꯅꯨ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯒꯤꯅ ꯑꯣꯛ ꯂꯣꯏꯕ ꯑꯃꯁꯨꯡ ꯁꯦꯝꯗꯨꯅ ꯌꯣꯜꯂꯤꯕꯁꯤꯡꯒꯤ ꯑꯄꯨꯟꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯋꯥꯈꯜ ꯇꯥꯟꯅꯈ꯭ꯔꯦ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕꯒꯤꯗꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯃꯗꯤ ꯃꯈꯥ ꯇꯥꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ